ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯥꯊꯣꯏꯗ ꯄꯥꯡꯊꯣꯛꯀꯗꯕ ꯁꯦꯟꯁꯁ ꯑꯗꯨ ꯀꯣꯚꯤꯗ-19 ꯖꯦꯅꯔꯦꯜ ꯑꯦꯂꯦꯛꯁꯟꯅꯆꯤꯡꯕꯅ ꯃꯊꯪ ꯌꯩꯊꯣꯔꯛꯈꯤꯕꯗꯨ ꯇꯥꯡꯀꯛ ꯑꯅꯤꯔꯛ ꯊꯣꯛꯅ ꯍꯧꯔꯒꯅꯤ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇ ꯌꯨꯝꯀꯣꯛ ꯈꯪꯗꯣꯛꯄ ꯑꯃꯁꯨꯡ ꯃꯁꯤꯡ ꯊꯤꯕꯒꯤ ꯊꯕꯛ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤ ꯃꯦ 15 ꯐꯥꯎꯕ ꯆꯠꯊꯒꯅꯤ꯫ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯣꯏꯅ ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤ ꯃꯤꯀꯣꯛ ꯊꯤꯕ ꯍꯧꯒꯅꯤ꯫ ꯂꯗꯥꯈ ꯑꯃꯁꯨꯡ ꯎꯟ ꯇꯥꯒꯟꯕ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ, ꯎꯠꯇꯔꯥꯈꯟꯗ, ꯖꯝꯃꯨ ꯑꯃꯁꯨꯡ ꯀꯥꯁꯃꯤꯔꯒꯤ ꯃꯐꯝ ꯈꯔꯒꯤꯅ ꯈꯔ ꯉꯟꯇꯛꯅ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯃꯤꯀꯣꯛ ꯊꯤꯕ ꯍꯧꯔꯒꯅꯤ꯫ ꯀꯨꯝꯖꯥ 1938ꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛ ꯀꯥꯁ ꯁꯦꯟꯁꯁ (ꯁꯦꯛꯁꯨ ꯄꯨꯟꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯌꯨꯝꯀꯣꯛ ꯊꯤꯕꯗ ꯏꯃꯨꯡ ꯑꯃꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯃꯗꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪ 32ꯒꯤ ꯄꯥꯎꯈꯨꯝ, ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯤꯀꯣꯛ ꯊꯤꯕꯗꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯁꯛ, ꯃꯃꯤꯡ, ꯆꯍꯤ, ꯃꯍꯩ-ꯃꯁꯤꯡ, ꯂꯥꯏꯅꯤꯡ, ꯁꯦꯟꯊꯣꯛ ꯂꯝꯕꯤ, ꯃꯃꯥꯂꯣꯟ ꯌꯥꯎꯅ ꯋꯥꯍꯪ 19ꯒꯤ ꯄꯥꯎꯈꯨꯝ ꯌꯥꯎꯒꯅꯤ꯫ ꯁꯦꯟꯁꯁ ꯗꯦꯇꯥ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯁꯛ, ꯁꯛꯂꯣꯟ ꯀꯌꯥꯒꯤ ꯑꯀꯨꯞꯄ ꯋꯥꯔꯣꯜꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯌꯥꯎꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯤꯈꯨꯟ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯁꯦꯟꯁꯁ ꯗꯦꯇꯥ ꯑꯁꯤ ꯂꯩꯕꯥꯛ ꯉꯥꯛꯂꯣꯟꯗ, ꯂꯩꯕꯥꯛꯀꯤ ꯊꯧꯔꯥꯡ ꯑꯃꯁꯨꯡ ꯊꯧꯁꯤꯜ ꯁꯦꯝꯕꯗ, ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯁꯦꯝꯕ ꯑꯃꯁꯨꯡ ꯄꯥꯏꯈꯠꯄꯗ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯐꯥꯏꯅꯥꯟꯁ ꯀꯝꯃꯤꯁꯟꯅ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯤꯕ ꯒ꯭ꯔꯥꯟꯠꯀꯤ ꯁꯦꯟꯐꯝ ꯂꯦꯞꯄꯗꯁꯨ ꯇꯉꯥꯏꯐꯗꯕ ꯃꯆꯥꯛ ꯑꯃꯅꯤ꯫ ꯗꯦꯇꯥ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯠ, ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯡ ꯑꯃꯗꯤ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯒꯤ ꯃꯤꯍꯨꯠ ꯃꯁꯤꯡ ꯂꯦꯞꯀꯅꯤ꯫ ꯗꯦꯇꯥ ꯑꯁꯤ ꯂꯂꯣꯟ-ꯏꯇꯤꯛ ꯑꯃꯁꯨꯡ ꯏꯟꯗꯁꯇ꯭ꯔꯤꯁ ꯇꯧꯕꯁꯤꯡꯗꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒꯤ ꯆꯥꯡ ꯀꯝꯗꯧꯅ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯕꯅꯆꯤꯡꯕꯗꯁꯨ ꯗꯦꯇꯥ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 246ꯒꯤ ꯃꯇꯨꯡꯏꯟꯅ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯌꯨꯅꯤꯌꯟ ꯁꯕꯖꯦꯛ ꯑꯣꯏ, ꯑꯗꯨꯒ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯈꯥꯗ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯖꯦꯅꯔꯦꯜ ꯑꯦꯟꯗ ꯁꯦꯟꯁꯁ ꯀꯃꯤꯁꯅꯔꯒꯤ ꯂꯣꯏꯁꯪꯅ ꯄꯥꯡꯊꯣꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯗꯦꯇꯥꯁꯤꯡ ꯂꯧꯈꯠꯄꯗ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝ ꯑꯃ ꯊꯣꯛꯂꯛꯂꯤꯕꯁꯤ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕꯁꯨ ꯌꯦꯡꯍꯧꯕ ꯃꯊꯧ ꯇꯥꯏ꯫ ꯍꯟꯗꯛꯀꯤ ꯌꯨꯝꯀꯣꯛ ꯊꯤꯕ ꯑꯁꯤꯗ ꯍꯤꯔꯝ ꯈꯔꯗ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯅꯠꯇꯅ ꯑꯇꯩ ꯀꯥꯁꯠ ꯈꯨꯗꯤꯡꯃꯛ ꯌꯥꯎꯒꯅꯤ꯫ ꯀꯥꯁꯠ ꯁꯦꯟꯁꯁ ꯑꯁꯤꯗ ꯀꯥꯁꯠ ꯁꯥꯔꯇꯤꯐꯤꯀꯦꯠ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯒꯅꯤ꯫ ꯁꯦꯟꯁꯁ ꯑꯦꯛꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯃꯁꯥ-ꯃꯁꯥꯅ ꯆꯤꯟꯅ ꯃꯁꯥꯒꯤ ꯀꯥꯁꯠ ꯍꯥꯏꯖꯕ ꯌꯥꯍꯜꯂꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯏꯅꯗꯤ ꯃꯁꯥꯅ ꯍꯥꯏꯖꯕ ꯈꯛꯇꯅ ꯆꯞ ꯆꯥꯅ ꯆꯨꯝꯂꯦ ꯍꯥꯏꯅ ꯂꯦꯞꯄ ꯉꯝꯂꯣꯏ, ꯑꯗꯨꯅ ꯑꯈꯪ-ꯑꯍꯩꯁꯤꯡꯅ ꯃꯁꯤꯒꯤ ꯑꯆꯨꯝ-ꯆꯨꯝꯗ ꯂꯦꯞꯀꯗꯕꯅꯤ꯫ ꯑꯥꯙꯥꯔ ꯅꯠꯇ꯭ꯔꯒ ꯔꯦꯁꯟ ꯀꯥꯔꯗꯅꯆꯤꯡꯕꯒꯤ ꯃꯇꯦꯡ ꯂꯧꯕ ꯌꯥꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯁꯥ-ꯃꯁꯥꯅ ꯔꯤꯄꯣꯔꯠ ꯄꯤꯖꯕ ꯌꯥꯕꯅ ꯀꯨꯝꯖꯥ 2018ꯒꯤ ꯁꯦꯛꯇ ꯃꯤꯑꯣꯏ 93,800,000 ꯂꯥꯟꯅ ꯃꯤꯡ ꯆꯟꯁꯤꯜꯂꯝꯕ, ꯈꯔꯒꯤꯅ ꯌꯨꯝꯅꯥꯛꯇ ꯆꯃꯝꯅꯕ ꯅꯠꯇ꯭ꯔꯒ ꯑꯣꯟꯅ-ꯇꯩꯅꯅ ꯌꯥꯎꯁꯤꯜꯂꯝꯕ ꯊꯦꯡꯅꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯗꯦꯇꯥ ꯈꯣꯝꯖꯤꯟꯕ ꯑꯁꯤꯁꯨ ꯚꯣꯠ ꯕꯦꯡꯛ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯐꯝ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯁꯣꯊꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯀꯣꯇꯥ ꯐꯪꯅꯕꯔꯣꯝꯗ ꯃꯤꯠꯌꯦꯡ ꯊꯝꯕ ꯌꯥꯎꯅꯔꯛꯀꯅꯤ꯫ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯀꯤꯅ ꯊꯣꯏꯗꯣꯛꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯅꯗꯕꯗꯒꯤ ꯆꯤꯊꯕꯁꯨ ꯌꯥꯏ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇꯒꯤ ꯐꯪꯕ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯁꯦꯛ ꯔꯤꯄꯣꯔꯠꯅ ꯂꯦꯞꯀꯗꯕꯅ ꯃꯤꯈꯜꯒꯤ ꯌꯦꯡꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯤ ꯃꯤꯍꯨꯠ ꯑꯣꯏꯅꯤꯡꯕꯁꯤꯡꯅ ꯃꯤꯇꯣꯞ ꯀꯌꯥ ꯅꯝꯗꯨꯅ ꯃꯤꯡ ꯆꯟꯁꯤꯟꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯀꯨꯝꯖꯥ 2018ꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯇꯣꯞ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯑꯣꯏꯅꯗꯤ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯊꯝꯂꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯇꯣꯠꯁꯤꯟꯅꯗꯨꯅ ꯂꯩꯁꯤꯜꯂꯤ꯫ ꯑꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯛ ꯇꯥꯛꯆꯕ ꯌꯥꯕꯅ ꯃꯤꯀꯣꯛ ꯊꯤꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯎꯁꯤꯟꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ꯫ ꯃꯁꯤꯗ ꯂꯧꯈꯤꯕ ꯗꯦꯇꯥ ꯑꯁꯤ ꯌꯥꯝꯅꯃꯛ ꯑꯔꯣꯟꯕ ꯑꯃ ꯑꯣꯏꯅꯁꯨ ꯊꯝꯃꯤ, ꯋꯥꯌꯦꯜꯁꯪꯗ ꯐꯥꯎꯕ ꯐꯣꯡꯗꯣꯛꯄ ꯌꯥꯍꯟꯗꯦ꯫ ꯃꯁꯤꯒꯤ ꯑꯔꯣꯟꯕ ꯑꯁꯤ ꯉꯥꯛꯅꯕ ꯁꯦꯟꯁꯁ ꯑꯦꯛꯠ 1994ꯗ ꯁꯛꯇꯤ ꯄꯤꯔꯤ꯫ ꯑꯦꯛꯠ ꯑꯁꯤ ꯏꯟꯗꯕ ꯃꯤꯑꯣꯏ ꯑꯃꯁꯨꯡ ꯁꯦꯟꯁꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯆꯩꯔꯥꯛ ꯐꯪꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯔꯗꯤ ꯇꯣꯏꯅ ꯌꯨꯝ ꯈꯨꯜ ꯍꯣꯡꯕꯒꯤ ꯆꯠꯅꯕꯤ ꯂꯩ꯫ ꯈꯨꯡꯒꯪꯗꯒꯤ ꯁꯍꯔꯗ ꯌꯨꯝ ꯍꯣꯡꯕ, ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯃꯇꯝ ꯃꯇꯝꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯂꯦꯡꯗꯕ ꯂꯩꯐꯝ ꯑꯅꯤꯃꯛ ꯄꯨꯟꯅ ꯂꯩꯕ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯤꯑꯣꯏ 50,000 ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯌꯥꯝꯕꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈꯔꯗꯤ ꯃꯊꯧ ꯇꯥꯕ ꯆꯦ-ꯆꯥꯡꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯀꯔꯝꯕ ꯃꯇꯝꯗ ꯃꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯗ ꯆꯥꯎꯅ ꯑꯄꯟꯕ ꯄꯤꯔꯤ꯫ ꯈꯔ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯆꯪꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯗꯦꯇꯥ ꯂꯧꯕ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯗꯦꯇꯥ ꯂꯧꯕ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛꯀꯤ ꯊꯧꯁꯤꯜ ꯁꯦꯝꯕ ꯑꯃꯗꯤ ꯋꯥꯔꯦꯞ ꯂꯧꯕꯗ ꯃꯄꯨꯡ ꯐꯥꯔꯣꯏ, ꯆꯨꯝꯅ ꯇꯧꯕ ꯉꯝꯂꯣꯏ꯫
Leibak asigi resource yenthoknaba mahi masing haksel khunai gi yaipa thaurangi amadi machak mathum sengatpada chauna akaiba khudong chadaba mayok nagani. Huran lanada citizen oina ming changsingkiba singna state asigi hanadigi lejaраклaba miyangi chakthung amadi reservation policy da akaiba thokhangani. Census data lalabadi leibakna paikhatpa yaipa thaurang kaya khudam oina PDS amadi napsagi beneficiary khanbada chumna tawba ngamloi. Census data asi National Population Register NPR update tawbadasu sizinagani. Aranba census report na NPR update tawbada sizinakhrabadi National Register of Citizens NRC gi record lakolakpada mitop kaya namduna citizen oikiba yai. Maram masina mitop hana khangdoklaga census tawbiyo haibagi wafam ama laklibani.